Lakhipur online na puthok saba Mars ki tang nipan thangzer numit ki Khomjinba Pao tabirasi ahanbada maroi Pao Assam ki sagnai raba aiba humna Sahitya Academy Translation Award phanglakpada CM Dr. Himanta Biswa Sarmana harauba phangdokre Laibak sinba thungna generic medicine sing ahongba mamalda miyamda phanghanabagi pandamda jana ausudi numit pangthokre Umanglai haraubagi sintak sindam Utra Sanglen sana kunungda pangthokre YouTuber Ranabir Alhabadi abu Guwahati da kauduna pung ahum hena wahang pahong chathakre Beti Bachao Beti Parhao thorongi makada career counseling program ama jeribamda pangthokre FIFA International da sanabagi damak mitei macha taruk khalakpada Manipur gi hana gi CM nongthomam birena harauba phangdokre amasung jeribamda chathariba football tournament ta ngase Khasi Youth Club ka Sunrise Club kadam talaga sanaragani Haujik mapungoi Pao tabirasi Assam gi sagnai raba aiba ahumna Sahitya Academy Translation Award phanglakpada CM Dr. Himanta Biswa Sarmana harauba phangdokre mana phanglaba Assam gi aiba ahum adudi Assamese ki damak Sri Anjan Sharma Bengali da Sri Basudev Das amasung Boroda Srimati Bishu Muthiari ni Manipuri gi oina Soibamcha Indra Kumar na iba sairing lairik Madhumala Yurang bida Sahitya Academy Prize for Translation lising aniga kunmari pire masi Haribans Rai Bachchan na iba Hindi sairing lairik Madhumala dagi handokpani Manipuri lon gi damak jury member oikiba singdi Professor Chungkham Jaswant Singh Dr. R.K. Mobi Singh amasung Dr. Saikhom Robindra Singh ne panbayai mana sida kori gi plaque sol ama citation ga loinana sel gi mana oina lupa lising yang khai yaure generic medicine sing asi laibak asigi ausudi kendra singda hidak sing asi ahongba mamalda phangye haiduna afaba makhal gi hidak oiram loi khanbi gano haina Rajya Sabha ki MP Maharaj Laisema Sana Jaubana phongdokre wafam asingarang Imphal East ki Jenims Hospital da jana ausudi nimit kamari leinana phongdokladuna mahakna hai hidak sing asi miyam gi damak kendra sarkar na afaba makhal gi hidak ahongma mamalda phanghanna na ba semani haikhe Jadi kendra se outlet se phangdokre aduga hoji masigi outlet se saga masigi sin kara mogari matok singa outlet ya goma hara ki sumda tu ne adula adu prime minister ga kulinga minister message yamna kana gumana masigi kogla phangi hidak se adula hidak se quality ya mogai khanu do madu madi khalbi ganu masina masih ini sahaja ba radik medicine ya sapa na aduga hidak akini masih pengusaha masih lagi ada juga yang menusi ada yang jauh pa matam sang hidak satu punya dan hidak satu punya ini sendiri masih itu di amalan harga di bawah makalam ini masih pun singgah tengah jadi itu nasional presiden oleh JP Radha masih sih itu di MD kudu mana lagi bermakam ada makoi dah pirak bermakam sumba Manipur gi ningthau Meidingu Laisema Sana Jaubagi yathang matungina Umanglai haraubagi thabak thorom sing kanglon chumna pangthokpagi matangda Umanglai haraubagi sintak sindambagi thorom mangarang Utra Sanglen Sana kunungda pangthokre thorom asida maichau amaiba amaibe pena seiba madi atei akhangai kayana saruk jakhi sana konungi phamnai basingna matam gi oina sintak sindamba adu lanjing puren wangkhai lakpa amadi khabam lakpana jengsinduna pangthokpani haire YouTuber Ranabir Alhabadi gi mathakta leibak asigi mafam kaya dagi mahaki mathakta FIR kaya marom thangalakraba matungda ngarang irai numitta mahakbu Guwahati da kauduna Pan Bazar Crime Branch Office da pung ahum makhairom bohang pawang chathakre hairi panbayai India Got Latent ki soda mahaki comment amada leibak asigi miyamda tabada nungai taba ka henba wafam phongdokki bagamari lenana mahaki mathakta wakat phongdoknarakibani Ranabir Alhabadiya ga loinana atei YouTuber Ashish Chanchalani Apurbo Mukhijana chingba wathok asida chenari Ranabir Alhabadiya amasung Ashish Chanchalani Maharashtra dagini aduga Apurbo Mukhijana Uttar Pradesh gini
District Administration Jiribam na sinduna Career Counseling Program ama Beti Bachao Beti Parhao gi makhada Jiribam gi Hillgard Community Hall da ngarang pangthokre Thoramasi Jiribam gi SDC Atom Bizendra amadi SDC BO Gyantip Rajkumar na maruwaina conduct tobikhi Thoramasi maruwaina class 9 dagi class 12 phawbagi mahiroi singda career counseling tumgi punsi gi pandam amadi haksel gi matangda maruwaina pangthokpani hairi pangthokliba career counseling program asida Jiribam gi tongan ba school singi mahiroi singa sarukjakhi Thoramasi gi matangda Atom Bizendra SDC Jiribam na haikibada Program asi Beti Bachao Beti Parhao Awareness Campaign ga mari lenana Government of India gi makhada sinbar program amani hairaduna maruwaina class 9 10 amadi 11 12 ki mahiroi singda makhoi gi career tungi punsi gi pandam amadi haksel gi matangda maruwaina pangthokpani haiki Asigi program asi koi Beti Bachao Beti Parhao haiba awareness campaign nama Government of India gi makhada sinjaba adu matungena matang lakpada yauna part of moina career counseling program ama sinjabani koi gi angangsing class 10 maruina 10 9 10 11 12 moina kari tawba yai moi makhata ba career da life adu matang sum awareness ama khamnaba idea ama leinaba sinjabani koina silu District Administration की साइड पे SDC, SDO, DC में हम तौर पर नहीं सिंचा में इलेक्शन में ना आइडिया में ना ना सवाल कम हो जाए गाइडेंस में ना FIFA International da sanabagi tamak mitei macha sanaroi taruk khalakpada Manipur ge hanage CM Nongthom Birena harau phongdokre Mahaki social media X handle da thangalakhiba post amada Bharat ki team da Manipuri sanaroi taruk FIFA International da sanabagi tamak khalakpa se chawthok se bapo I haike khalakraba sanaroi taruk adudi Roshan Naurem Chinglen Sana Konsam Suresh Wangjam Boris Thangjam Mahesh Naurem amasung Jackson Thaunaujamne All Jiribam Sports Association na sinduna Jiribam Higher Secondary School ki sanabungda team nipana saruk jaduna sanariba taramapan suba thokjom Radhamani Memorial Senior Open Football Tournament lisingani ga kunmari kunmanga ge ngarang sanakiba match ta RYC Ramgaijang na LFC Lungraijang bo goal taruk amada maithi henkhre match asida KS Nilkamal Visual Iqbal amadi Javed Hussain na center referee assistant referee amadi fourth official referee oina saruk jakhi tournament asigi ngasi nungtil pung aniga minini pumanga taba matamda Khasi Youth Club ka Sunrise Club kadam talaga sanaragani Chaliba chahi lisingani ga kunmanga sida domna mutual fund natraga SIP da karambada sel tungsin mana apapa oigani haibagi matangda Lamasida Khang Hairaba Karam Punsida Mahaki mobile number 789649696 number asida WhatsApp ki kuthangda natraga call tawbiduna ngasimak tanabiyo Hairiba sel tungsinbagi lamasida mutual fund expert asi Guwahati da mutual fund distribution gi Jana Sanchoy Finserv Kauba Farm amagi co-founder ne loinana Hairiba farm asibu chahi tara hena yengsinduna laklaba misakni Aroibada maruoiba pau amukhanna Assam gi saknairaba aiba ahumna Sahitya Academy Translation Award phanglakpada CM Dr. Himanta Biswa Sarmana harauba phangdokre Laibak sinba thungna generic medicine sing ahongba mamalda miyamda phanghanabagi pandamda Jana Ausudi nimit pangthokre Umanglai haraubagi sintak sindam Utra Sanglen Sana kunungda pangthokre YouTuber Ranabir Alhabadi abu Guwahati da kauduna pung ahum hena wahang pahong chathakre Beti Bachao Beti Parhao thorongi makhada career counseling program ama Jiribam da pangthokre FIFA International da sanabagi damak mitei macha taruk khalakpada Manipur gi hana gi CM Nongthom Birena harauba phongdokre amasung Jiribam da chathariba football tournament ta ngasi Khasi Youth Club ka Sunrise Club kadam talaga sanaragani
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.